IDP internally displaced person Singda Hannagumna Ration ki Senfam Phanghanlu Amadi IDP Maheiroi Sing Amadi LAYENGBAGIDAMAK ANOUBA scheme ama PUTHOKPIYU HAINA IDP SINGGI MAIKEIDAGI TAKSINKHRE November gi tang amadagi hana lengakna IDP Singda piramba relief materials Singgi mahuta direct transfer gi khuthangda supnatagi lupa marifumari khaktamak phanghalagani atai polam sing Phanghanlaroi haiba wafam bu yaningdaba phongdokladuna IDP amana paumi singa unaba amada mahakna haikibada IDP singna makhoigi macha masu sing larik tamnaba honaba matamda hanagi school singda fees lobidaba admission fees lobidaba kayatar Taurami adubu hauzikti madu leitre masidanatana narakpa matamda layengnaba paisa leitabana awaba kaya mayukna duna leiri maram aduna ala layengbada mating oinaba amadi IDP Maheiroi sing larik ningthina tamba ngamnaba ANOUBA scheme launch tawbiyu amadi direct transfer gi system asi IDP singna yaningde haiba wafam sing thamlagli Hana Phangam Bacheng, Hana Phangam Bacheng, Hana Phangam Bacheng, DPT system, DPT system. Paisasi akhoi account akhoi isa na tawjero haiba hengat pi gadra hairaga kakthar bugi phibam mamdala era ado marusige hairaga akhoi se sarkar gi maikaida akhoi masi tawbiganu khoina wara suwana lamje loisan bo khoi yum da sangba yaba numituni khoina ngaijari je taseng hairaga di ado khoi je sangba yadre matam khara ngai ko hairaga huji ko ngairaga laeba ngairaga lakbe busda akhoi gi phangbam thupa sarkar na pirak khaba pot hanadagi phangaga la isi hujik se kakta duisi kari maronggi no chini maroi na khoina pamda base adai di khoi gi account da hapa haisi account de hek hapa agadi aisu lairami ba sing sidagi aisu asi na yaroi dabani na khoi se karai da ko ga kamai to ga hingji ge haibagi wakhalona ma aingon da su haurani aingon da phawri su mai na aingon da su phawrani ba doi taragadi khoi lising ama ga mi khare hena leibaji nong gi macet amana thoba leirani amana kaksing leirani amana karai da no leina grani adudi akhoi gi apun bagi strength je thugai gi haibagi mongong ne adu khoi si masi su tok tok ni de sina kona basunda de kona da bagi haidi leiba kam da bagi khoi nungai ra sida leiba na de ba sagi paisa thi kha ba ngam da bagi awa ba je masi tu su wari sana ga lai ne yam no wani yam no wai kana lei ba khoi se Lare matam sana layeng bagam de do sa jing ji school fee bagam da na wa je mayam am thing na ga lae ba ade do ji so hana phang saru khara je phang la ra ha ji kari marang gi no ado ta se na khoi ji bining da bo ga na khoi ki le dom da khoi sat khar ge ba ado yana na ba se sarkar na sin pi ga da ba ne ba ado sak ke ara di sa lo noi na sana si ga na noi gi na ra nai ni hai ga do ri da ba do da so